Imphal East District ki Khudak Assembly constituency ki manung chana leiba Kewa Furzuda mioi khara civil dress laktuna mi phana ba honarakpada makoina tonglapa gari number thadaba I-20 amadi Balino gari animak miyamna akai toina hankre hari SKTV na phongba paw magi matungina hari pa thodok asi ngasi ayuk pung 10 purom tarakpa matamda Kewa Furzugi miyamna lambida job card suringeda I-20 amadi Balino gari da mioi kharana gari hangaranda thobu ubudagi job card suriba mioi kharana khamduna hanglubda Manungi mioi singni mioi amadagi drugs phaba lakpani haina kumlaki hari tungda mi phaba lakpa oirambadagi khoisaunerba miyam aduna number thadaba gari adu atoi akai nanghanbada danatna gari adu da tunglakpa mioi kharasu khuthaki hari kona thangda lagliba mioi sing adu civil dress ta 7MR gi special commando sing orim khibani hari makoina tunglakpa gari sing number thadaba ngaktani hari gari sing adu gi manungda police ki uniform kharasu yoramba thengna ki haina mafam adudagi mioi amana phungdoraki makoina phagani haina lakliba mioi adu Kewa Furzugi mapam amada hinjang na pi tharga hingkhol koirga leiba mioi ni su hairi 2023 gi May 3 dagi horkhiba irang asida khungakpa oina leram khiba mioi ni hairi amaromda hojik mapam aduda ahen ba security force sing changchankre hairi Irabot Day Observation Committee Wangjing Tentha Assembly Constituency na sinduna ngasi Wangjing Mandal Office Complex ta lamyan bahijam Irabot ki chehi chamaga kumapan suba mapung namin thoram pangtokre Wangjing Tentha Assembly Constituency ki tongan tuan ba khunsing dagi miyamna pot lanba lakpaga loinana pangthokiba thoram gi manung channa Wangjing New Market ta leba lamyan bahijam Irabot mitamda miyamna leikatuna ikai khunmabot ki ngasi ki thoram madu da Wangjing Tentha Kendra Development Committee ke advisor sing retired ARCS Khudak Khudak-Ki Retired Senior Lecturer S. Chauba Singh, L. Ajeshwar, S. Kishore, Irabot Day Observation Committee Wangjing Tentha Assembly Constituency ki Chairman T.H. Ibocha, Paudendagi Senior Citizen Mohammad Abdul Samad, Langathel Gram Panchayat ki Ex-Pradhan P. Birenjit, Social Activist H. Robindro Amadi T.H. Hemobina, President Member Singh Oina Saruyaki. Irabot Day Observation Committee Wangjing Tentha Assembly Constituency ki Convener Thangjam Brajukeshwar na nunggi oiba warol piraduna Irabot ki horukpa punsi wari Amadi masigi oiragliba lamdam masigi phibam gi matangda miyamda sugayna paudumki amadi ngasigi wangloi singna Irabot pu karigidamak ningsinglibano mahakpu ningsinglaga ikoina kari tamjaba yabage haibagi matangda su wafam phongdoknaki magi ningthadagi hauna awabagi saruktu oiraba thengnabatana saruk oiraba struggle tana saruk oiraba punsina Manipur gidamakta Maitai gidamakta Manipur da tariba miyam gidamakta tongan da jati kaya gidamakta thengnabagi thawang aduna magi punsi se waraba mafamda punsi pikhamnakibudo madugidamakta aikoina mamonda laman nama tonjariba aduga praja miyamgi laman man tawbiriba punamakto madugidamakta ne aikoina laikatibase haidana ai sagidi sumaina lawje Irabot kanano magi wakhalon karino magi punsi warida magi punsi da thengagiba struggle mayam awaba sekhing mayam ama landana laga magi punsi gi oiba sekhing kaya ama landana laik tammo ngamaktadana class 9 baba dakar tamaga madudagi samaj gi thabuk toba maitai tariba Manipur gi maitai tariba thungum Manipur gi kai raga sien gi ba tu batongan ba Bangladesh ta leiba Tripura ta leiba Silchar da leiba Assam da leiba punamak sing ado madu khonjan tasanna bagi magi Bangladesh tagi halapagi lambi si maduna magi thabak horakre lamyan ba Irabot na thimna gi ba punsigi masak adu aikoina naina ba khara naina gargasu lemo ba mayam ama laigani katpa matamda aikoi da kari di kanari haibasi kari kana ba lobu yai haiba dunia aikoina yengado ba miyeng amadi Chahi khudingi leptana pangthorakpa thoram ama oina ngasi lamyan bahijam Irabot ki chamaga kunmapan suba mapok kumon ningsing thoram ga mari linana kekru yairi club yairi pok KYCY na sinduna club asina konma mafam singda amadi khulgi crematorium yauna luna na thamnabagi pandamda lamtu singdopagi thoram pangtokre lamtu sengba duga mari linana kekru yairi club ki general secretary chakpram projena phungdorokibada leikidraba layu khraba lamyan bahijam Irabot na chalamba wakhalon sing adubu tungda horakliba naha singda ningsing hanabagi pandamda lisang sitna chai khudingi pangthoktuna lakpugum ngasi su lamyan be asigi chamaga kunmapan rak suba mapok kumon palan thoram numit asida lamtu sengbagi thoram asi pangthokpani namidang matamda su club na koliba mafam singda maira thangani amadi Irabot ki photo da miyamna leisu katuna ikai khunmaba utpagi thoram su pangthokani hari ngasi Yangang Popi Bazar da BSF Yangang Popi Police
amade special commando amagi teamna mioi kunthra rom wahang pahung tawkre phaba punbudi yaukide hari ngarang security forces na mafam kaya dagi aina thingkrabal alhup kaya ma phagat ngamkre NRFM gi active cadre naushekpam sanathoi meite Ilyas Leichil masagi chahi 38 Bishnupur district ki Khoijuman me lekai digi phagat ngamkre nakalamromda aina thingkraba RPF PLA gi active cadre amasu security forces na Imphal West district ki kadangman me lekai digi phagat khre phagalaba cadre adudi masagi chahi 53 suraba sanasam sanatomba singh Ilyas Nautoni mahak masadagi Insys LMG magazine ani camouflage helmets ani BP plates manga BP vest mari amasung mobile phone ama phagat ngamki amaromda security forces na pauna bazar dagi KYKL gi active cadre puri khimbam Premjit Singh masagi chahi nipuga mathoi phagat khre Premjit ke liye phamna lamjau me lekai Kakching district ni bhag masadagi mobile handset ama sel oina lising ahumga supna chaniga marphu amaso phagat pungamki nakalamromda Phogak Chau Ikhai police station gi makha chana leba kwakta tera khongsang bidigi security forces na ngairi ra dumlai khun maram bazar senapati district gi TS Valley Rose masagi chahi nipu amadi TT Dovin Worthingla masagi chahi 38 phagat khre makoi ani dagi heroin powder yauba soap case 38 mobile phone ani amasung Aadhaar card ani phagat ki ngarang security forces na Imphal International Airport dagi ganja chawrakna kilo kunga mathoi purmadagi mioi ani phagat khre phagalaba mioi sing adudi Laishram Vikas Singh masagi chahi kun laifamna nagamapa lamabam lekai amadi gangbam Nelson Meitei masagi chahi 38 laifamna Takel Kolom lekai Takel mapalni aina thingkraba Socialist Revolutionary Party Sorepa gi mapo kumanga mari lenana loop asigi chairman Tojam Ibochong na miyam de yaipa paujil pirakli chairman Tojam Ibochong na thadrok pachero lamada ireiba ki ngamkhai amadi ning tambangak na bagi lanpham da thawai na pon thakraba athoba sing lanpham masida lekitraba ireiba ki chamjaraba micham miyam pumna makki mafam da kokno ne kai khumno ba pirakli lebak ki horek liban harol mahiru sing bu lamjing lamtak piriba oja sing lebak miyam gi punsi bu ngak sen biduna punsi ka thoktuna lakliba mera pai bi ima sing lamdam sigi pumna makki phurup cha sing nungai yaipa bu punsirol ama piba ngamna bagi damak charol surol kaya su nomdana lakliba lomi sen mi pun makki mafam yaulgi ikai khumna ba pirakli miyam da chumba paudam yohanabagi damak kathoktuna thabak toriba I paugi lupsing paumi sing amadi pauche yentoktuna miyam gi seba togriba hawker sing punmam ki mafam da yaipa paujal pirakli kangleipak amadi wisha lamdam gi marup mapang oiriba yaulo punmam ki mafam da su yaipa paujal pirakli Myanmar da ngasi ayu angan bada Richter scale 3.8 oigadaba yuar hakre Manipur yauna Nagaland Assam amadi mafam atei kya da su nikhi